ꯃꯤꯑꯣꯏꯕꯒꯤ ꯅꯠꯇ꯭ꯔꯒ ꯖꯤꯕ ꯑꯃꯒꯤ ꯃꯄꯨꯡ ꯃꯔꯤ ꯐꯥꯔꯛꯄꯗ ꯑꯄꯥꯝ ꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯍꯛꯇꯤꯟꯅꯕ ꯍꯥꯏꯔꯤꯕ ꯑꯋꯥꯕ ꯀꯌꯥ ꯀꯥꯎꯅꯔꯤꯕ ꯃꯁꯤꯒꯤꯗꯃꯛ ꯀ꯭ꯔꯥꯏꯝ ꯀꯌꯥꯁꯨ ꯊꯣꯛꯈ꯭ꯔꯕ ꯍꯥꯏꯔꯤꯕ ꯍꯛꯇꯤꯟꯅꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗ ꯊꯦꯡꯅꯕ ꯈꯔꯗꯪ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯥꯒꯤꯗꯃꯛꯅꯤ ꯍꯥꯏꯔꯗꯤ ꯑꯀꯤꯕ ꯂꯩꯇꯕ ꯀꯅꯥꯒꯨꯝꯕꯤ ꯑꯗꯨꯒ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯗꯨꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕ ꯑꯁꯤꯁꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯕ ꯅꯤꯡꯕ ꯊꯨꯡꯕ ꯑꯃꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯑꯐꯕ ꯑꯃꯁꯨꯡ ꯐꯠꯇꯕ ꯃꯆꯥ ꯄꯨꯝꯕꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯎꯕꯤꯔꯤꯕ ꯈꯟꯕꯤꯔꯤꯕ ꯏꯃꯥ ꯏꯄꯥꯒ ꯃꯇꯝ ꯁꯥꯡꯅ ꯑꯐ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕꯒꯤ ꯅꯠꯇ꯭ꯔꯒ ꯐꯥꯒꯤ ꯖꯋꯥꯏ ꯇꯧꯅꯗꯨꯅ ꯂꯩꯕ ꯑꯁꯤꯁꯨ ꯑꯃꯅꯤ꯫ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗꯁꯨ ꯑꯃꯨꯛꯇꯪ ꯆꯤꯡꯁꯤꯟꯗꯨꯅ ꯌꯦꯡꯕꯤꯌꯨ꯫ ꯑꯍꯨꯝꯁꯨꯕꯗ ꯆꯥꯃꯤꯟꯅꯕ ꯍꯥꯎꯕꯅꯤ ꯄꯨꯃꯤꯟꯅꯕ ꯌꯥꯡꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤꯗꯒꯤ ꯆꯥꯃꯤꯟꯅꯕꯗ ꯍꯥꯎꯁꯨ ꯍꯥꯎꯕ ꯂꯣꯏꯅꯅ ꯅꯪ ꯅꯁꯥꯅꯁꯨ ꯄꯦꯟꯖꯕ ꯄꯥꯝꯃꯨꯗꯕ ꯍꯔꯥꯎꯖꯕꯁꯤ ꯅꯪꯒꯤ ꯃꯔꯨꯞꯁꯤꯡ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯆꯤꯟꯖꯥꯛ ꯑꯦꯟꯁꯥꯡ ꯑꯃ ꯆꯥꯃꯤꯟꯅꯕ ꯑꯁꯤꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯥꯝꯖꯅ ꯁꯥꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯌꯥꯕ ꯂꯣꯏꯅꯅ ꯑꯣꯐꯔꯁ ꯑꯦꯟड ꯔꯤꯋꯥꯔꯗꯁ ꯀꯌꯥ ꯄꯤꯔꯤꯕ ꯑꯦꯞ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯗꯨꯗꯤ ꯔꯃꯤ ꯁꯔꯀꯜ꯫ ꯍꯥꯏꯔꯤꯕ ꯑꯦꯞ ꯑꯁꯤ 100% ꯁꯦꯐ ꯑꯣꯏꯔꯕ ꯅꯉꯣꯟꯗ ꯂꯩꯖꯕ ꯁ꯭ꯀꯤꯜ ꯑꯗꯨꯕꯨ ꯎꯠꯊꯣꯛꯆꯕ ꯌꯥꯔꯕ ꯂꯤꯒꯦꯜ ꯒꯦꯞ ꯑꯃꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯔꯃꯤ ꯍꯥꯏꯔꯤꯕ ꯒꯦꯝ ꯑꯁꯤ ꯁꯥꯟꯅꯔꯒ ꯀꯦꯁ ꯀꯌꯥ ꯂꯥꯏꯅ ꯇꯥꯟꯕ ꯌꯥꯒꯗꯧꯔꯤꯕꯅꯤ꯫ ꯂꯣꯏꯅꯅ 1 crore ꯑꯦꯛꯇꯤꯚ ꯄ꯭ꯂꯦꯌꯔꯁ ꯂꯩꯔꯕ ꯁꯥꯟꯅꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗꯕ ꯑꯦꯞ ꯑꯃꯅꯤ꯫ ꯅꯪꯅ ꯔꯃꯤ ꯒꯦꯝ ꯑꯁꯤ ꯁꯥꯟꯅꯕ ꯐꯖꯅ ꯍꯩꯔꯕ ꯐꯖꯅ ꯇꯥꯟꯕ ꯌꯥꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯍꯩꯇꯕ ꯇꯥꯔꯒꯁꯨ ꯇꯝꯅꯅꯕ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯐꯝꯁꯨ ꯌꯥꯎꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯦꯞ ꯑꯁꯤꯗ ꯅꯪꯅ ꯁꯦꯜ ꯗꯤꯄꯣꯖꯤꯠ ꯇꯧꯕꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯦꯐ ꯑꯣꯏꯅ ꯇꯧꯕ ꯌꯥꯔꯦ꯫ ꯃꯗꯨ ꯇꯧꯅꯅꯕ ꯃꯦꯊꯗ ꯀꯌꯥ ꯍꯥꯏꯕꯗꯤ ꯄꯦꯇꯤꯑꯦꯝ ꯐꯣꯟꯄꯦ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯅꯠꯇ꯭ꯔꯒ ꯗꯦꯕꯤꯠ ꯀꯥꯔꯗꯀꯤ ꯈꯨꯠꯊꯥꯡꯗ ꯏꯔꯥꯏ ꯂꯥꯏꯅ ꯗꯤꯄꯣꯖꯤꯠ ꯇꯧꯕꯁꯨ ꯌꯥꯔꯦ꯫ ꯑꯍꯥꯟꯕ ꯅꯪꯒꯤ ꯗꯤꯄꯣꯖꯤꯠ ꯇꯧꯕꯒ ꯋꯦꯜꯀꯝ ꯕꯣꯅꯁ ꯑꯣꯏꯅ ₹2000 ꯑꯃꯁꯨ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯔꯃꯤ ꯁꯔꯀꯜ ꯑꯁꯤꯗ ꯔꯃꯤ ꯁꯥꯟꯅꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏ꯫ ꯅꯪꯒꯤ ꯐꯣꯟꯗ ꯁꯥꯟꯅꯕ ꯃꯇꯝꯗ ꯁꯨꯡꯆꯞ ꯆꯞꯇꯅ ꯁꯥꯟꯅꯕ ꯌꯥꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯅꯃꯥꯡꯃꯛꯇꯗ ꯁ꯭ꯀ꯭ꯔꯤꯟꯗ ꯄꯩꯁꯥꯁꯤꯡ ꯑꯗꯨꯁꯨ ꯎꯒꯗꯧꯔꯤꯕꯅꯤ꯫ ꯒꯥꯏꯁ ꯌꯨ ꯀꯦꯟ ꯗꯥꯎꯟꯂꯣꯗ ꯅꯥꯎ꯫ ꯂꯤꯡ ꯑꯗꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯒ ꯔꯦꯖꯤꯁꯇꯔ ꯇꯧꯕꯤꯔꯣ꯫ ₹2000 ꯋꯦꯜꯀꯝ ꯕꯣꯅꯁ ꯐꯪꯕꯤꯔꯣ ऑन योर फर्स्ट डिपॉजिट। Game involves an elements of financial risks and may be addictive. Please play responsibly at your own risk. ꯃꯔꯤꯁꯨꯕꯗ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯅꯪꯅ ꯅꯤꯡꯉꯥꯏ ꯇꯧꯐꯝ ꯍꯥꯏꯅꯤꯡꯕ ꯑꯄꯥꯝꯕ ꯀꯌꯥ ꯐꯣꯡꯗꯣꯛꯄ ꯉꯝꯕꯁꯤ ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯏ ꯃꯔꯤꯗꯤ ꯅꯠꯇꯕ ꯅꯪꯒꯤ ꯃꯔꯨꯞꯂꯣꯏ ꯑꯃꯕꯨ ꯂꯣꯏꯅꯔꯨꯕꯗ ꯅꯪꯒꯤ ꯅꯁꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯕꯒꯤ ꯆꯥꯡꯗ ꯂꯩꯔꯕ ꯃꯔꯨꯞ ꯑꯃ ꯐꯪꯖꯕ ꯑꯁꯤꯁꯨ ꯑꯃꯅꯤ꯫ ꯃꯉꯥꯁꯨꯕꯗ ꯃꯆꯥ ꯑꯌꯥꯝꯕ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯑꯃ ꯐꯣꯡꯗꯣꯛꯄꯁꯤ ꯃꯃꯥ ꯑꯣꯏꯕꯤꯗꯅ ꯍꯦꯟꯅ ꯀꯣꯏꯗꯅ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯏꯀꯣꯏ ꯀꯣꯏꯅ ꯀꯤꯖꯅ ꯆꯠꯆꯔꯤꯕ ꯑꯄꯣꯛꯄ ꯕꯕꯥ ꯑꯗꯨꯅ ꯏꯆꯥꯒꯤꯗꯃꯛ ꯅꯄꯥ ꯑꯩꯅ ꯆꯥꯎꯊꯣꯛꯆꯩ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯆꯥ ꯑꯣꯏꯕ ꯅꯪꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯄꯦꯟꯖꯕ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯇꯔꯨꯛꯁꯨꯕꯗ ꯄꯨꯝꯅꯃꯛꯁꯤꯒꯤ ꯋꯥꯡꯃꯗ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯀꯞꯄ ꯅꯣꯛꯄ ꯑꯅꯤ ꯑꯁꯤ ꯅꯁꯔꯨꯛꯅꯤ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯏꯁꯣꯔꯅ ꯈꯨꯠꯁꯤꯟꯅꯕꯤꯔꯛꯏ꯫ ꯃꯍꯧꯁꯥꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯃꯤꯀꯨꯞꯇꯗꯤ ꯀꯅꯥꯁꯨ ꯎꯗꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯋꯥꯐꯝ ꯇꯥꯔꯛꯂꯕ ꯃꯇꯝꯗꯗꯤ ꯂꯣꯏꯅꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥ ꯑꯃ ꯁꯤꯟꯊꯔꯛꯄ ꯃꯇꯝꯗꯗꯤ ꯅꯪꯒꯤ ꯇꯥꯔꯛꯂꯤꯕ ꯃꯤꯠꯀꯤ ꯄꯤ ꯑꯗꯨꯕꯨ ꯑꯩ ꯂꯩꯔꯤ ꯍꯥꯏꯅ ꯇꯩꯊꯣꯛꯄꯤꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯁꯨ ꯅꯪꯒꯤꯗꯤ ꯄꯨꯟꯁꯤꯗ ꯄꯦꯟꯖꯕ ꯑꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯖꯔꯤꯕꯁꯤꯡ ꯑꯁꯤ ꯏꯁꯥ ꯏꯁꯥꯗ ꯊꯣꯛꯄꯤꯈ꯭ꯔꯕ꯭ꯔꯥ? ꯊꯣꯛꯇ꯭ꯔꯤꯕ ꯇꯥꯔꯕꯁꯨ ꯑꯃꯨꯛꯇꯪꯗꯤ ꯏꯁꯥꯗ ꯄꯥꯟꯁꯤꯟꯗꯨꯅ ꯌꯦꯡꯕꯤꯌꯨ꯫